ngarang tuibongda Jamson gangte kauba Kuki nupa ama tamthina phuraga hatoklamlaga drain manungda langthoklamle hari kanana kari maramgi halamle banot sapjaba pau phangba ngamdre Nakalamoromda Burma ki Makwe region Manipur district ta junta ka khut thokna bada PDF ki lanmi chin Kuki zo ama Tekhre hari BJP ki MLA single center da lengak semna ba taksilibasi hamu ne oidw mandre haina N.biren phongdokhre Lamdam se the Chief Minister Oiramba Nongthambam Birena February 8 2025 the Chief Minister ki phamdagi resign tawkhraba matung lamdam asida double engine ki lengak leirabasu BJP ki MLA masang suna leirabasu lengak semba ngamdabadagi PR lakhe BJP ki MLA singna PR asibu lokthokuna anoba popular government ama semna ba kiar khana honarabasu ngasi phawbo oithokpa ki mami udre hawkiba numin ini humni asida su anoba lengak semna ba taksiluna ba BJP ki MLA ke center ki lusingba sing unana ba Delida thomjilba si hamu ni oidw mandre haina hanagi sengmai kendra ki MLA Ningthojam Birena phongdokhre wafam ase ngarang mahaki lamphel da leba quarter da pangthopa pawmi singa unaba mi phamama da phongdokladuna mana makhata na hai center da BJP lengak leiribani state sida su BJP ki lengak leiribani double engine ki lengak leina saka puduna thammage thawong prajana peninga oide lamdam sigi irang mapung phana loisinba habasi popular government amadi yamna mathau tai state asigi MLA singna popular government ama semnaba center ki BJP ki MLA sing unaba mamang da su zatkiba leire adu bukana badi phangkhide ngasi su amuk lengak semnaba center ki lusingba sing unanaba BJP ki MLA sing Delhi da pochinari ba asi mamangi matogumna kanaga da mande center na lengak sembu semhan ge hairabadi nahana semhalamba yare maramaduna MLA sing na Delhi da pochinari ba asi kanaba phangani thajade madugi mahota mathauna lerabadi mapi mapa ama oina unajage haiba phawba yadrabadi BJP ki MLA sing BJP de ki song thoraklo Congress da pullaga lengak semla si phawba haining le haina phongtokhe loina na Imphal airport ta Kuki sing laktuna Satokasen tauba leire adubu maitai singdi national highway singda phawdura maning makha tamna satpa ngamdre kanglop animaki praja sing lairaba praja singna ayambani irang asina kanglop animaki praja singda awaba chaitheng kya phanghalai praja singgi marakta su yengthirabagi mahota nuksinaba poraktuna mahausagumna nuksi sanana leminabagi matam oire natrabadi nakalanimak adum wagani lengakna su security piraga national highway singda maitai sing sarhanaba honagani hairiba asibudi thagali adubu masidagi hena phaba ama hairagadi security yauduna praja amaga nungsi sanana maning tamna satna bagi pambai puthokpadune Kuki singna namna khundariba Kangpokpi district ki manungda India lenga ka suspension of operation su sanariba Kuki militant singna sugi ground road thugairaga khulai paiduna poicha chatpagi wafam kya taba phangle asiguma thong asi sathadana bamari lenaba security force singda lenga na kanba instruction pibagi matam foire national highway singda an kaina saibi saitheng piduna senkhai thumkai tawriba sing Manipur da thadarakliba central force singda laksilaba matamda Manipur da tamna mahausa ke phibam da hanjilak pangamgane loinana singmi tamigi amata ngaraba nungsilipun bu sakalba mera house songbana lakpada lamdam asigi yelawai dage khondamina klaba singmi tamigi maphamda yet proposal pibaga loinana singmi tami nungsi sanaba purapa oida sanu haina phongdokhe Turel amanbiki eviction thasigi taradagi hauragani hairi porompat SDC na thokpa cherolamagi matungina Imphal district ki manungsanna leiba thongju part 2 ki area da seliba Turel amanbi satliba thasigi taradagi eviction tawba hauragani haina ngarang porompat police ki team amana loudspeaker sizinaduna thongju part 1 ki area da oina satuna miyamba khangan khre karigumba eviction sathaba lakwa matamda Turel amanbigi nagyata tariba miyo singna masa masagi sajilamba amati henjilamba sing lokthoknaba khangale karigumba eviction lakwa thoklamdragadi loina takhairagani haina khanghalle amaromda Turel amanbi asi mafam kharadana yamna lauraga mafam kharadana Turel amanbi gi nakya tatariba miyoisingna lam khopson ba amadi amot akai mayam thadarakpadagi nongju thagi matamda ising senpham leitaduna highway gi nakalda puriba drain sing pathoraktuna lambi de ising toina thunjinduna laklibani hairi Gujarat ki Gir Somnath sahi marfu suraba building ningkhairakpagi thodokta miyoi ahum sian khre Gujarat ki Gir Somnath district ki manungsana laiba Birabal city da sahi marfu helaba mathol ahum wangba building amagi sarukhara ningkhairakpada miyoi ahum sikhre loinana ani amana saptuna laikhre haidi thodo adu Girbal gi Kharwawar da laiba
residential building aduda ngana ahing nongyai matung pung ama makharon tabada thokibane haina police ki pauna makha tarakle sikhibasing adugi manungda building adugi manakta motorcycle thoduna lakko mioi ama kintarakpa building ki polam sing aduna nanduna mafam adumakta da sikhi haina pawsna phongdorakle loinana atopa sikhiba mioi ani amasu building aduda leiba nupi amaga mahaki macha nupi gani hairi laikhidrabasing adudi motorcycle thorakpa Dinesh Jungi sahi kunthra mari Devika Sonia sahi homphumanga amasung mahaki macha nupi ni haina police ki officer ki paw aduna makha tare Navaratri gi matam oibara mioi kya thengba ahing phawba lambi da chatoka sin tawki madugi manakta motorcycle tungduna lakeba mioi adu building adu gi saruk khara kin tharakpadagi siduna firefighter police civic personnel amasung mafam adugi miyamna aso apan sing adu kanbagi thabak ayuki pung manga phawba sathaki ate kai maraktagi asiba haksang ahom lok thokpa ngam khraba matung atopa mioi ani amaga su kanba ngamki laikhidraba Suniagi mapuroba amasung atopa nupi ama kanduna manakna pa hospital da laikatnari hairi Mahiroi leitaba government school sangi oza sing talap tangkhai pifam thui haina MLA Rajana Phongdokhre upgrade tawkhraba school ama mahiroi sa da 33 pass tawde haibagi downgrade tawpham thokte downgrade tawnabagi phibam ohelakliba oza sing serak pifam thui mahiroi leitraba government school gi oza sing talap tangkhai pifam thui haina MLA Sorokhaibam Rajana Phongdokhre ngarang Imphal West district ki lamsang da leba Praja Higher Secondary School da nauna saba assembly state sangaba amasung school asigi literary amasung cultural meet haudokpaga marilengana MLA Sorokhaibam Rajana wafam asi phongdokladuna makhata na haikibada Praja Higher Secondary School ase Imphal mayoldagi khara haidoklaga leiba pak charoba jaga sin kolba mahisang ama ojarabasu mai pakpa school ama oire mahiroi kya ama school asida tambagi masang hengatuna quality education school asida piba ngamle education amasung sports ase yokhatrabadi tungi Manipur gi laibak leiraroi education amasung sport ani ase punna chatmin nahanna bohonagadabane government school sing leptana sitharakpa duka private school sing na phagal liba makai drop out mahiroi masang hegalakpa tabane masina khunai asida afaba amadi oiroi thabak tawba matamda thamoi sengba amasung kathokpa amagaloinana thabak tawba tai miyam gi mihutsu puksel sengba tai puksel sengdrabadi government su afaba oiroi Praja Higher Secondary School gi nupa macha amasung nupi macha school sing gi hostel sanaba proposal thakre samagra gi makhada structure ama sanaba gi ayaba leire art block saba losilakle science block su athubada saba losinna bohonare haike Sea Waste Project Phase Anigi Tekhre Rambana accident toina thokle hari National Highway 137A Mayai Lambi asimatam sana sembi daba amasung Sea Waste Project Phase Anina Tekhre Ramba kiyana pisum thongdagi khangem pali phawbugi manungda ngaihak leitana accident thokle nong taragana leikhomna chatpa yadaba amasung nongsa saragana nagyata tarba miyamda sauna akaiba pibana maram oiraga koi saunaraba miyamna ngarang pisum thongdagi khangem pali phawbugi manungda leiriba club maira paibi amasung kaithel phambisingna ayuktagi pisum thongdagi khangem pali phawbugi lambi thingba gi khongjang sangsin khre kudaktagi lambi thingba gi khongjang sangsin khiba aduna maram oiraga lambi asi phawduna satliba miyamda sauna waba kya mayokna khre pisum kaithel da pot jolibi nupi amana phongdorakhibada lambi asi nagyata drain amata leitabana lambi asida ngahak leitana nong hek subaga ising thumbana lambi asi ngahak leitana yamna toina akai atoi thokle masagi mathakta matam sangna lambi asi sembi dabana maram oiraga ngahak leitana accident thokpana misimina yarokpana lambi thingba gi khongjang asi changsin bane adubu lambi thingba gi khongjang sangsilingai gi manungda khudakta mari lenaba department gi maikaidagi nung gari khara tharaktuna lambi gi akaiba sing menba hawraklibase mong maril tana matam sangna sanagadaw moongda semdrabadi lambi thingba gi khongjang asi handokloi haike Laima khong mapal khun eviction tawba yaro haina khunja singna wakan mi phamsa Tekhre Imphal East ki lamlai kendra gi manung chana lairiba laima khong mapal da hauzik government asina eviction gi thabak chathariba asida laima khong mapal khun asigi oina government asina laifam chafam ama hana sinbiyo natraga hana dagi laijaraklaba mafam asida adumak laihanbiyo haiduna sangsilakpa khongjang gi saruk ama oina ngarang laima khong mapal khun asigi khunja singna wakan mi phamsa Tekhre ngarang wakan mi pham aduda saruk yakiba khunja singna phongdorakibada laima khong mapal khun ase i khunja singgi manungda hojik sahi chamaga sumna ahum suba ahal kya su yauri makhoina khanglakpa matamda hojik leiriba lambi ase sangari lambi ama oina leirambane matam adudagi hauduna mafam asida khunda leitaduna leirakhibane adubu matamgi ahumba kya lakpana 1960 adwaida Imphal ukhul lambi haina khangnaduna semgat sagatpatagi hojikti lambi ase chauthorakle sahi cha kayagi mamangdagi khunda leitaduna leijaraklaba singbo lambi mapanda lona yadabu maongda khunda sinba oina uhale aikhoi mafam asida popone
ꯇꯧꯔꯛꯄꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯎꯆꯦꯛꯀꯨꯝꯕ ꯄꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯍꯤꯡꯅꯕ ꯋꯥꯅ ꯍꯣꯠꯅꯖꯔꯤꯉꯩ ꯁꯦꯔ ꯑꯁꯤꯗ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯁꯤ ꯎꯕꯤꯔꯒ ꯂꯩꯉꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯏꯕꯤꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯁꯤ ꯁꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯛꯂꯤ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯋꯥꯀꯟ ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯂꯨꯆꯤꯡꯕ ꯑꯣꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯑꯣꯏꯅꯁꯨ ꯂꯥꯎꯈꯤ ꯍꯥꯏꯔꯤ ꯐꯣꯔꯦꯁꯠꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯆꯤꯡꯗ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯁꯤꯅꯅꯤ ꯍꯥꯏꯅ ꯑꯃꯔꯖꯤꯠꯅ ꯊꯝꯂꯛꯈ꯭ꯔꯦ ꯃꯤꯌꯥꯝꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯤꯡꯗꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯅꯩ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯐꯣꯔꯦꯁꯠꯀꯤ ꯃꯁꯤꯡ ꯌꯥꯝꯗꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤꯗ ꯇꯧꯕ ꯉꯝꯗꯕ ꯀꯌꯥꯁꯨ ꯂꯩ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯁꯠ ꯁꯥꯔꯀꯜꯒꯤ ꯀꯟꯖꯔꯚꯦꯇꯔ ꯑꯣꯐ ꯐꯣꯔꯦꯁꯠ ꯑꯥꯔ.ꯀꯦ. ꯑꯃꯔꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ 73 ꯁꯨꯕ ꯋꯥꯏꯜꯗ ꯂꯥꯏꯐ ꯋꯤꯛ ꯁꯦꯂꯦꯕ꯭ꯔꯦꯁꯟ 2025ꯀ ꯃꯔꯤ ꯂꯩꯅꯅ ꯍ꯭ꯌꯨꯃꯦꯟ ꯑꯦꯅꯤꯃꯦꯜ ꯀꯣ ꯑꯦꯛꯖꯤꯁꯇꯦꯟꯁ ꯍꯥꯏꯕ ꯊꯤꯝꯗ ꯄꯦꯗꯜ ꯐꯣꯔ ꯗꯤ ꯄ꯭ꯂꯥꯅꯦꯠ ꯄ꯭ꯔꯣꯇꯦꯛ ꯗꯤ ꯋꯥꯏꯜꯗ ꯂꯥꯏꯐ ꯍꯥꯏꯕ ꯁꯥꯏꯀ꯭ꯂꯣꯊꯣꯟ ꯑꯃ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟ ꯑꯣꯐꯤꯁꯔ ꯀꯝꯄ꯭ꯂꯦꯛꯁ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗꯒꯤ ꯃꯅꯤꯄꯨꯔ ꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯒꯥꯔꯗꯦꯟ ꯏꯔꯣꯏꯁꯦꯝꯕ ꯐꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟ ꯏꯝꯐꯥꯜꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯥꯏꯀ꯭ꯂꯣꯊꯣꯟ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯤ.ꯁꯤ.ꯑꯥꯏ. ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯄ꯭ꯔꯤꯟꯁꯤꯄꯜ ꯆꯤꯐ ꯀꯟꯖꯔꯚꯦꯇꯔ ꯑꯣꯐ ꯐꯣꯔꯦꯁꯠ ꯄꯤ.ꯁꯤ.ꯁꯤ.ꯑꯦꯐ ꯑꯃꯗꯤ ꯍꯦꯗ ꯑꯣꯐ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁ ꯑꯅꯨꯔꯥꯒ ꯕꯥꯖꯄꯥꯏ I.F.S.ꯅ ꯂꯝꯊꯥꯈꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯥꯔꯀꯜꯒꯤ ꯀꯟꯖꯔꯚꯦꯇꯔ ꯑꯣꯐ ꯐꯣꯔꯦꯁꯠ ꯑꯥꯔ.ꯀꯦ. ꯑꯃꯔꯖꯤꯠ I.F.S.ꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯌꯥꯝꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯤꯡꯗꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯅꯩ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯐꯣꯔꯦꯁꯠꯀꯤ ꯃꯁꯤꯡ ꯌꯥꯝꯗꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤꯗ ꯇꯧꯕ ꯉꯝꯗꯕ ꯀꯌꯥꯁꯨ ꯂꯩ ꯑꯗꯨꯕꯨ ꯁꯥꯕ ꯍꯦꯟꯒꯠꯂꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄ ꯍꯦꯟꯒꯠꯂꯛꯂꯤꯕ ꯀꯌꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯇꯝꯄꯥꯛꯇꯒꯤ ꯍꯧꯈ꯭ꯔꯕ ꯆꯤꯡꯒꯤ ꯂꯝꯗꯁꯨ ꯎꯃꯪ ꯋꯥꯃꯪ ꯀꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯥꯛꯁꯟꯅ ꯁꯟꯗꯣꯔꯛꯄꯁꯨ ꯌꯥꯏ ꯃꯔꯝ ꯑꯁꯤꯅ ꯎꯃꯪ ꯋꯥꯃꯪ ꯀꯟꯕ ꯏꯀꯣꯂꯣꯖꯤꯀꯦꯜ ꯕꯦꯂꯦꯟꯁ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯛꯇꯅ ꯌꯥꯔꯣꯏ ꯃꯤꯌꯥꯝꯒꯤ ꯊꯧꯗꯥꯡ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯈꯤ